ꯂꯨꯅ ꯇꯧꯖꯣ there are two people mi ani kharlei madudi amana mapunji supa aibu haraunaba aigi nungaina ba khatpa da mai nungai ba khuding mu kathokiba kanano haiba kanda aigi iba atopa bana aigi successful ai mai pangna bona ba ma mai thiba ga ta na kiba aigi ipa ano chai ano bola kusira ima ipa lei gidraba kamu budi khamjidre ima ga ipa ga leibire ba kamu khuding makti ima amsin ipa bu seba tawe khurumdio ima ipa animak lai ni guru ni khanbira ka ngasi tarik 38 2022 gi aroiba numit 21 23 gi ahuba mong lag toroba tainabe langdai gi mikup sira khoi mayam loina leminare koi gi mandal gi president sahab leibire mandal gi important noiba leibire ri loina worker mayam leire khoi mayam loina puning mane adu bo ngasi khoi khara punjare yam nungai basi ano go jayi mong lag tara asha hope miyo ba khoi ning hope kene ano ba ma lag tara khoi soi gi ba nungai to pen da mayam do lag ka do sina khoi nungai ba yam por kane khanjara hau gi ba chakre 2022 akhoi nungai ba wa ba yam pudna chakhini khan ba su nungai ti ano ba lag kane haraw su lei ano ba lag basina khoi da wa nungai por kadra hai bi khanja ba su adon charang na su lei masi ji yam nungai ba amasu nungai ta ba ori si ga dore lari sakhi dore lak to isi amuk sakhi dore khan ma kana su nungai te lakani khai bi haraw su no adum leijai ai masi leiram ma sakhi ba ano wam la ka do marak se lepcharaga khoi gi ikai khunajari ba mandal gi president ai gi nungshirabai classmate ai gi maru ai gi sana khomba ozara jamni ibunga chowba ibunga chowbi oza master sam keso ai gi leinari ba ai gi mayam si punjara ngasi je khoi ngatang pulla kan khoi haugi ba sira haugi ba chahi sira khoi na kari kari tawkhre kari kari soi khrage la ka do se khoi na kari kari tawro kan kari kari phawang ngani khoi samaj namta khoi kendra gi khoi manipur gi kari tawung ngada ge haina khanja basira anara kana khoi afawa tawsira haina yare mai khoi larai ma katho kana khoi anga afawa tawsena khoi khana jabagi asi langdai si lepchara kanda manipur da laibire praja khudingmak maruina ai kendra khoi kendra laibire ba hero kendra laibire khudingmakta aina hajening musi hauge haugi bisira khoi afawa tawgiba khoi khangausi soigiba khudingmaktu dagi khoi nungsina ama to en leiminna ga do ba sira political difference leibadagi ama ga mo nungsina machim mano khana chaina ba ama ga maga tawri me amje loina kokthona kana ano jai si lakpasira ama toiba du mahiro ama toiba du manipur tongan tongan dharma gi lining laison chatpa tongan tongan ba community de belong to ba tongan tongan ba leibam chabam da chingna man khoi kudimak se ama toin lera kan mioi ba khoi se isor na bibi rakpa adu gift amane khoi punchi se adu wonderful creation of almighty god prabhu jishuna khudana bhagwan krishna bhagwan ram na semirakpa adu wonderful punchi amane khalakana khoi ama toin nungsina leiminna ba adu manipura shanti leiba ama toiba wakalon pulla kana afaba manipur chakhatpa manipur awara palaitaba awana khuding thenaba gamba ishorna khudana jisuna bhagwan krishna bhagwan ramna taibung semiba khoi wadok sana mahina khoi khuding makpu ama toibai shakti problem du lakjasuna problem thenaba khoi problem ni laktaba yare problem du gi thenaba khoi thengnare samasya khuding makki adu thengnaba ngamna shakti du pibiba adu ma numit ama oirisnu manipur da shanti leiba ama toiba chakwa thorang leiba adu ma afaba manipur awara palaitaba manipur ama ohinbiba oirisnu haina ngasi ano chahin lakpasida aina prathana tawjari maru aina ai ngasi gi ano chahin lakpasida aina yam nungaitaba mayamda appeal tawsinengba ama khatang ai thamjage ngarang si pung 3 taba matamda ayu kyangan mada honorable prime minister Narendra Modi ji ki apokpi ima leikidre sei sama sab kana suba Narendra Modi ji ki moi sinau si ima sina mi gi da kolik wairam sengaga
ꯑꯋꯥꯕ ꯊꯕꯛ ꯇꯧꯔꯀꯥꯟꯗ ꯃꯆꯥꯁꯤꯡ ꯆꯔꯥ ꯍꯦꯟꯕ ꯌꯥꯗꯦ ꯃꯄꯤ ꯑꯣꯔꯣ ꯇꯥꯔꯀꯥꯟꯗ ꯑꯋꯥꯅ ꯈꯥꯡꯉꯒ ꯏꯆꯥꯁꯤꯡꯒꯤ ꯃꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯁꯦꯝꯃꯛꯈꯤꯕ ꯑꯩꯁꯨ ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯃꯥ ꯆꯍꯤ 1 ꯃꯈꯥꯏ ꯃꯃꯥꯡꯗ ꯂꯩꯈꯤꯗ꯭ꯔꯦ ꯀꯦꯟꯁꯔꯅ ꯑꯣꯏꯔꯀꯥꯟꯗ ꯑꯩꯅ ꯉꯁꯤ ꯋꯥꯠꯑꯦꯕꯔ ꯑꯩꯅ ꯑꯣꯏꯖꯔꯤꯕ ꯑꯩ ꯉꯁꯤ ꯃꯌꯥꯝ ꯃꯥꯡꯗ ꯂꯦꯞꯄꯒ ꯉꯥꯡꯖꯔꯤꯁꯤ ꯏꯃꯥꯁꯤꯅ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯔꯛꯄ ꯑꯩꯁꯤ ꯑꯍꯥꯎꯕ ꯉꯥ ꯌꯥꯎꯗ꯭ꯔꯤ ꯆꯥꯛ ꯆꯥꯕ ꯌꯥꯗꯕ ꯑꯗꯨꯅ ꯏꯃꯥꯅ ꯂꯣꯡ ꯈꯣꯜꯂꯒ ꯑꯗꯩ ꯄꯨꯈ꯭ꯔꯤꯗꯤ ꯈꯣꯏ ꯆꯣꯞꯄꯒ ꯍꯦꯛꯇ ꯉꯥ ꯑꯃ ꯌꯥꯎꯔꯀꯥꯟꯗ ꯆꯥꯛ ꯄꯤꯖꯕ ꯅꯤꯡꯉꯥꯏ ꯇꯧꯒꯟꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯐꯠꯇꯕ ꯃꯆꯥ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯏꯃꯥꯅ ꯑꯩꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯁꯤ ꯅꯤꯡꯉꯥꯏ ꯆꯀ꯭ꯔꯤ ꯇꯧꯕꯁꯦ ꯃꯁꯤ ꯄꯤꯖꯗꯕ ꯌꯥꯗꯦꯅ ꯉꯥ ꯐꯥꯔꯒ ꯈꯣꯏ ꯆꯣꯞꯄꯒ ꯂꯣꯡ ꯈꯣꯜꯂꯒ ꯄꯨꯈ꯭ꯔꯤꯗ ꯐꯥꯔꯒ ꯄꯤꯖꯕꯤꯔꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯑꯋꯥ ꯑꯅꯥ ꯀꯌꯥꯗꯨ ꯏꯃꯥꯗꯅ ꯑꯩꯕꯨ ꯁꯦꯕꯥ ꯇꯧꯕꯤꯔꯀꯥꯟꯗ ꯂꯥꯛꯈꯤꯕ ꯏꯃꯥꯅꯤ ꯑꯋꯥꯕ ꯑꯩ ꯊꯦꯡꯅꯔꯛꯈꯤ ꯏꯃꯥꯅ ꯆꯔꯥ ꯍꯦꯜꯂꯒ ꯑꯩ ꯆꯥꯅ ꯍꯣꯠꯅꯈꯤꯕ ꯏꯃꯥꯅ ꯆꯥꯒꯗꯕ ꯆꯥꯛꯇꯔ ꯈꯣꯡ ꯍꯥꯝꯖꯤꯜꯂꯛꯄ ꯃꯌꯥꯝ ꯈꯟꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯑꯄꯣꯛꯄ ꯏꯃꯥꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯕꯨ ꯅꯣꯡꯃꯗ ꯑꯉꯥꯡ ꯄꯤꯁꯛ ꯄꯤꯛꯏꯉꯩꯗ ꯏꯔꯨꯖꯔꯝꯒꯗꯧꯕ ꯑꯩꯈꯣꯏꯒꯤ ꯈꯣꯡ ꯍꯥꯝꯖꯤꯟꯕ ꯀꯥꯟꯗ ꯁꯦꯟꯕꯤꯔꯝꯕꯗꯨ ꯅꯣꯡꯃꯗ ꯑꯦꯠꯂꯤꯁ ꯅꯨꯃꯤꯠ 5 6ꯇꯤ ꯑꯩꯈꯣꯏ ꯇꯧꯕꯤꯔꯝꯒꯅꯤ ꯈꯜꯂꯦ ꯑꯗꯣ ꯑꯗꯨꯒꯨꯝꯕ ꯏꯃꯥꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯑꯩꯁꯤ ꯋꯥꯅ ꯏꯃꯥꯅ ꯌꯣꯛꯈꯠꯄꯤꯔꯛꯑꯀꯥꯟꯗ ꯑꯩ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯔꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯦ ꯃꯟꯇ꯭ꯔꯤꯁꯨ ꯆꯍꯤ 3 ꯃꯈꯥꯏ ꯑꯣꯏꯔꯝꯃꯦ ꯑꯗꯨ ꯏꯃꯥꯗꯨꯅ ꯍꯤꯡꯉꯤꯉꯩ ꯃꯇꯝꯗ ꯅꯣꯡꯃꯇ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉ ꯏꯃꯥ ꯅꯪꯅ ꯆꯥꯅꯤꯡꯕꯁꯤ ꯀꯔꯤꯅꯣ ꯅꯪꯅ ꯁꯦꯠꯅꯤꯡꯕ ꯀꯔꯤꯅꯣ ꯏꯃꯥ ꯅꯪꯁꯤ ꯌꯥꯝ ꯅꯨꯡꯁꯤ ꯂꯩꯁꯥꯔꯤꯉꯩꯗ ꯐꯖꯔꯝꯒꯅꯤ ꯑꯗꯨ ꯇꯧꯔꯝꯒꯅꯤ ꯑꯗꯨꯅ ꯏꯃꯥꯁꯤꯕꯨ ꯊꯥꯒꯠꯄ ꯏꯃꯥꯅ ꯑꯄꯥꯝꯕꯁꯤ ꯅꯣꯡꯃꯇꯕꯨ ꯍꯪꯈꯤꯗꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯤ ꯑꯩꯒꯤꯗꯤ ꯏꯃꯥꯁꯨ ꯆꯠꯈ꯭ꯔꯦ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤꯁꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯃꯃ ꯏꯃꯥꯗꯨꯗ ꯍꯥꯏꯖꯕ ꯉꯝꯃꯝꯃꯣꯏ ꯑꯗꯨꯅ ꯉꯁꯤꯗꯤ ꯏꯁꯣꯔꯅ ꯏꯃꯥ ꯍꯥꯏꯕ ꯖꯥꯠꯁꯦ ꯂꯣꯏꯅ ꯏꯁꯣꯔꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯗ ꯄꯤꯔ ꯆꯠꯂꯣꯅ ꯑꯩꯈꯣꯏ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯏꯁꯣꯔꯗꯤ ꯂꯩꯕ ꯉꯝꯗꯅ ꯄꯤꯔꯛꯈꯤ ꯏꯃꯥ ꯂꯩꯍꯧꯗꯕ ꯃꯤꯁꯤꯡꯒꯤ ꯃꯔꯥꯏꯕꯛ ꯊꯤꯕꯅꯤ ꯏꯃꯥ ꯑꯩꯈꯣꯏ ꯑꯄꯣꯛꯄꯤ ꯏꯃꯥ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯒꯤ ꯋꯥꯔꯀꯔꯁꯤꯡꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯏꯃꯥ ꯉꯁꯤꯒꯤ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯁꯤꯗ ꯏꯃꯥꯗ ꯆꯪꯁꯤꯜꯂ ꯏꯃꯥꯒꯤ ꯃꯈꯣꯡ ꯄꯥꯏꯔꯒ ꯏꯃꯥ ꯅꯪꯅ ꯑꯩꯕꯨ ꯄꯣꯛꯄꯤꯕꯒꯤ ꯑꯩꯕꯨ ꯂꯨꯖꯕꯤꯔꯛꯄꯒꯤ ꯑꯩꯕꯨ ꯁꯦꯕꯥ ꯇꯧꯕꯒꯤ ꯁꯦꯝꯕꯤꯔꯛꯄꯒꯤ ꯑꯩ ꯉꯁꯤꯗꯤ ꯁꯤ ꯌꯧꯔꯦ ꯏꯃꯥ ꯅꯪꯅ ꯄꯥꯝꯕ ꯀꯔꯤꯅꯣ ꯏꯃꯥ ꯅꯪꯅ ꯁꯦꯠꯅꯤꯡꯕ ꯀꯔꯤꯅꯣ ꯏꯃꯥ ꯅꯪꯅ ꯆꯥꯅꯤꯡꯕ ꯀꯔꯤꯅꯣ ꯏꯃꯥ ꯅꯪꯒꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯏꯃꯥꯗ ꯅꯣꯡꯃꯇꯗꯤ ꯍꯪꯕꯤꯌꯣ ꯏꯃꯥꯁꯤꯡꯗꯨꯅ ꯑꯩꯈꯣꯏ ꯄꯦꯟꯕ ꯅꯨꯡꯉꯥꯏꯕꯗꯨ ꯐꯥꯎꯔꯀꯥꯟꯗ ꯑꯩꯒꯤ ꯏꯆꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯑꯩ ꯈꯜꯂꯤ ꯍꯥꯏꯕ ꯋꯥꯈꯜꯁꯤ ꯈꯜꯂꯀꯥꯟꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏꯗ ꯕꯣꯔ ꯄꯤꯕꯤꯒꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗ ꯑꯩꯒꯤ ꯏꯃꯥ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯅ ꯄꯥꯝꯖꯕ ꯀꯥꯎꯃꯥꯟ ꯊꯣꯡꯕ ꯑꯩ ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯐꯥꯎ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯕ ꯑꯩꯉꯣꯟꯗ ꯔꯥꯙꯦꯁ꯭ꯌꯥꯝ ꯅꯪ ꯀꯗꯥꯏ ꯆꯠꯂꯤ ꯀꯩꯗꯧꯔꯤ ꯅꯪ ꯆꯥꯛ ꯃꯇꯝ ꯆꯥꯅ ꯆꯥꯕ꯭ꯔꯥ ꯀꯔꯤ ꯇꯧꯔꯤ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯃꯪꯗ ꯅꯨꯡꯉꯥꯏꯇꯦ ꯅꯪ ꯎꯔꯝꯃꯦ ꯍꯥꯏꯅ ꯏꯃꯥꯅ ꯇꯞꯅ ꯍꯪꯉꯤ ꯑꯩꯅꯗꯤ ꯅꯣꯡꯃꯇ ꯏꯃꯥꯗꯨꯗ ꯏꯃꯥ ꯅꯪ ꯀꯔꯤ ꯆꯥꯔꯤ ꯏꯃꯥ ꯅꯪ ꯀꯔꯤ ꯆꯠꯂꯤ ꯏꯃꯥ ꯅꯪ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯍꯪꯍꯧꯗꯦ ꯉꯁꯤꯗꯤ ꯏꯃꯥ ꯆꯠꯈ꯭ꯔ ꯃꯇꯨꯡꯗ ꯑꯩꯅ ꯉꯁꯤ ꯀꯞꯇꯅ ꯂꯩꯍꯧꯔꯤ ꯏꯃꯥꯗꯨ ꯅꯨꯡꯁꯤꯕ ꯀꯔꯤꯝꯇꯗ ꯍꯪꯍꯧꯗꯦ ꯑꯗꯨ ꯂꯩꯔꯤ ꯏꯃꯥ ꯂꯩꯕ ꯈꯨꯗꯤꯡꯃꯛꯅ ꯉꯁꯤꯗꯤ ꯑꯩ ꯉꯁꯤꯃꯛ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯁꯤꯗ ꯍꯤꯡꯉ ꯂꯩꯔꯤꯕ ꯏꯃꯥꯁꯤꯡꯁꯤꯅ ꯃꯈꯣꯡ ꯄꯥꯏꯔꯒ ꯈꯣꯡ ꯍꯥꯝꯗꯣꯛꯄꯤꯔꯒ ꯈꯨꯔꯨꯝꯃꯒ ꯏꯃꯥ ꯅꯪ ꯀꯔꯤ ꯆꯥꯅꯤꯡꯉꯤ ꯏꯃꯥ ꯅꯪ ꯀꯔꯤ ꯁꯦꯠꯅꯤꯡꯉꯤ ꯏꯃꯥ ꯅꯪ ꯂꯩꯁꯥꯔꯤꯉꯩꯗ ꯐꯖꯔꯝꯒꯅꯤ ꯅꯨꯄꯤ ꯍꯥꯏꯕꯁꯤ ꯐꯖꯩ ꯊꯥꯒꯠꯂꯀꯥꯟꯗ ꯍꯔꯥꯎꯕꯅꯤ ꯏꯃꯥꯅ ꯂꯩꯁꯥꯔꯤꯉꯩꯗꯗꯤ ꯐꯖꯔꯝꯒꯅꯤ ꯏꯃꯥꯅ ꯁꯤ ꯁꯥꯔꯤ ꯁꯦꯠꯂ ꯐꯖꯒꯅꯤ ꯏꯃꯥꯁꯤ ꯊꯥꯒꯠꯄꯤꯕ ꯏꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯔꯒ ꯏꯃꯥꯕు ꯍꯪꯕꯤꯔꯒ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯒꯅꯤ ꯏꯃꯥ ꯍꯥꯏꯁꯤ ꯏꯁꯣꯔꯅ ꯊꯥꯕꯤꯔꯛꯄ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯏꯁꯣꯔꯅꯤ ꯍꯥꯏꯅ ꯈꯟꯕꯤꯔꯀꯥꯟꯗ ꯉꯁꯤꯒꯤ ꯆꯍꯤ ꯑꯅꯧꯕ ꯂꯥꯛꯄꯁꯦ ꯏꯃꯥꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨ ꯑꯩꯒꯤꯗꯤ ꯏꯃꯥ ꯂꯩꯈꯤꯗ꯭ꯔꯦ ꯆꯠꯈ꯭ꯔꯦ ꯂꯩꯍꯧꯗ꯭ꯔꯦ ꯏꯃꯥ ꯂꯩꯇꯕ ꯈꯨꯗꯤꯡꯃꯛ ꯉꯁꯤꯗꯤ ꯀꯞꯄ ꯂꯩꯔꯝꯒꯅꯦꯕ ꯏꯃꯥ ꯂꯩꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯏꯃꯥꯁꯤ ꯂꯨꯅ ꯁꯦꯕꯥ ꯇꯧꯕꯤꯌꯨ ꯑꯃꯨꯛ ಹನ್ನ ꯍꯪꯉꯔꯣꯏ ꯑꯃꯨꯛ ಹನ್ನ ꯐꯪꯉꯔꯣꯏ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯣꯏꯔꯤꯕꯁꯦ ꯏꯃꯥꯅ ꯁꯦꯝꯕꯤꯔꯛꯄꯅꯦ ꯍꯥꯏꯕ ꯋꯥꯍꯩ ꯈꯔꯁꯦ ꯑꯩ ꯃꯌꯥꯝ ꯈꯨꯗꯤꯡꯃꯛꯇ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯁꯤꯗ ꯑꯩ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯖꯔꯤ ꯑꯄꯤꯜ ꯇꯧꯖꯔꯤ ꯏꯃꯥꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨ ꯕꯕꯥꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨ ꯗꯦꯌꯔ ꯑꯥꯔ 2 people ꯃꯤ ꯑꯅꯤꯈꯛ ꯂꯩ ꯃꯗꯨꯗꯤ ꯑꯃꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯕꯨ ꯍꯔꯥꯎꯅꯕ ꯑꯩꯒꯤ ꯅꯨꯡꯉꯥꯏꯅꯕ ꯈꯠꯄꯗ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕ ꯈꯨꯗꯤꯡꯃꯛ ꯀꯠꯊꯣꯛꯈꯤꯕ ꯀꯅꯥꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯒꯤ ꯏꯃꯥ ꯑꯇꯣꯞꯄ ꯑꯃꯅ ꯑꯩꯒꯤ ꯁꯛꯁꯦꯁꯐꯨꯜ ꯑꯩ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯕꯗ ꯃꯥꯏꯊꯤꯕ ꯉꯥꯛꯇ ꯅꯪꯉꯛꯈꯤꯕ ꯑꯩꯒꯤ ꯏꯄꯥ ꯑꯗꯨꯅ ꯆꯍꯤ ꯑꯅꯧꯕ ꯂꯥꯛꯄꯁꯤꯗ ꯏꯃꯥ ꯏꯄꯥ ꯂꯩꯈꯤꯗ꯭ꯔꯕ ꯀꯥꯡꯕꯨꯕꯨꯗꯤ ꯈꯪꯖꯗ꯭ꯔꯦ ꯏꯃꯥꯒ ꯏꯄꯥꯒ ꯂꯩꯕꯤꯔꯤꯕ ꯀꯥꯡꯕꯨ ꯈꯨꯗꯤꯡꯃꯛꯇꯤ ꯏꯃꯥ ꯑꯃꯁꯨꯡ ꯏꯄꯥꯕꯨ ꯁꯦꯕꯥ ꯇꯧꯕꯤꯌꯨ ꯈꯨꯔꯨꯝꯕꯤꯌꯨ ꯏꯃꯥ ꯏꯄꯥ ꯑꯅꯤꯃꯛ ꯂꯥꯏꯅꯤ ꯒꯨꯔꯨꯅꯤ ꯈꯟꯕꯤꯔꯀꯥꯟꯗ ꯁꯦꯕꯥ ꯇꯧꯕꯤꯕ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯒꯅꯤ ꯑꯗꯨꯅ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯁꯤꯗ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯁꯥꯟꯇꯤ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯀꯨꯀꯤ ꯅꯥꯒꯥ ꯃꯩꯇꯩ ꯄꯥꯡꯒꯜ ꯑꯗꯨꯒꯨꯝꯕ ꯇꯣꯉꯥꯟ ꯙꯔꯃ ꯆꯠꯄ ꯇꯣꯉꯥꯟ ꯀꯝꯃꯨꯅꯤꯇꯤ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯑꯣꯏꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯁꯤꯔ ꯂꯣꯏꯒꯗꯧꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯀꯔꯝꯕ ꯀꯥꯟꯗ ꯁꯤꯒꯅꯤ ꯀꯩꯗꯧꯉꯩ ꯁꯤꯒꯅꯤ
ꯍꯥꯏꯕꯁꯤ ꯇꯝꯕ ꯉꯝꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯁꯦ ꯍꯥꯏꯕ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯖꯔꯒ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗ꯭ꯔꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯁꯥꯟꯇꯤ ꯂꯩꯕ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯇꯕ ꯅꯨꯡꯁꯤꯅꯕ ꯑꯗꯨꯒꯨꯝꯕ ꯀꯦꯟꯗ꯭ꯔ ꯑꯃ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯅꯨꯡꯉꯥꯏꯕ ꯑꯐꯕ ꯑꯗꯨꯒꯨꯝꯕ ꯀꯦꯟꯗ꯭ꯔ ꯑꯃ ꯏꯁꯣꯔꯅ ꯄꯤꯕꯤꯁꯅꯨ ꯍꯥꯏꯅ ꯑꯩ ꯃꯌꯥꯝꯗ ꯋꯤꯁ ꯇꯧꯖꯔꯤ ꯃꯌꯥꯝꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯌꯥꯔꯕ ꯀꯃꯦꯁꯣꯔ